Kuki Group Singa suspension of operation sign Tongnakre National Highway 2 Hangdokre Manipur Yapun Basaktam Kaihandaba Haina Nakal Ahumakna Yanabapurakre Ministry of Home Affairs MISA Manipur Lainga Amasung Kuki Group Singa Nakal Ahumgi Oiba suspension of operation su agreement create Pinakre Maduna Maram Oiraga Kumza 2023 Gi May Ahumdagi Hauna Kanglup Ki Hana Sunaba Thora Kiba Manipurda Ing Tapa Fibam Hanjilakpa Yabagi Fibam Lairi Nauna Kuyak Pinakiba agreement Aduda Central Government Manipur Government Amasung Kuki Group Singna Manipur Yapun Basaktam Kaihandaba National Highway 2 da Akia Kang Laitana Port Puba Gari Sing Amasung Passenger Sing Chathok Sin Tauba Yahanba Amasung Militant Singi designated camp Hangdokpa Yanabagi Wafam Yauri Pausina Makata na Hai MISA Gimute Kangbu Aduna Ngarang Kuki Council Gimute Kangbu Singa Unaki Amasung Housing Manipur da Thok Libat Hawdok Wathok Sing Asi Loishinna Bagi Matangda Yamna Kumna Wari Sanaki Wari Sanaraba Tungda Kuki Kangbuna Nahan Makai National Highway 2 da Thamlamba Thingbadu Lokthokpa Haina Yaki Amarom the suspension of operation Tawna Bada Yariba Kuki National Organization KNO Amasu United People's Front UPF Ki Kangbuga Wari Sanabada Anoba Samdok Labasugi ground rule Ayaba Piki Loinana Manipur Lainga India government Amasung Kuki militant Singa Nakalahumgi Oibasu Sangdok Pagi Warol Kuyak Pinaki agreement Adu Kudaktagi Chanaba Hokibaga Loinana Chahiyama Fauba Chanagani Hari Nauna Samdok Laba ground rules Singi Manung the Yariba Maruiba Wafam Singdi Manipur Yapun Basaktam Kaihandaba Manipur da Tungkoina Chanagadaba Mong the Ing Tapa Fibam Hanjil Hanaba Warushin Purakpa KNO Amadi UPF Ki designated camp Taraga Mari Lairambadagi Tareta Hantaraga Hojik Lairiba Mafam Asin Tabada Hongdokpa militant Singna Paiba Kulai Pumnamak Manangakpa CRPF BSF Ki camp Singna Thamjinba Kuki militant Singi Marakta Mitop Yaubra Haina Khandokpa Gi Thaurang Lokhatpa Asina Chingmani Hari Joint Monitoring Group na Matung Tarakpada So agreement ki ground rules Singning Thina Ngak Libra Haibadu Kupna Yengsinbaga Loinana ground rule gi wangmada thabak torakpada matik chaba action lokhatpa haibigi matangda su yanaba puraki hairi panbe yabadi kumja 2005 ki August amada Indian Army KNO amasung UPF ki marakta suspension of operation kuyak pinakibani kumja 2008 ki August 22 da gi Manipur Laingak su yausinduna agreement asi maikai ahumgi oiraki nakalahumna yanakiba ground rules sing nauna semdok sadokhibaga loinana su agreement gi matam thenghang kayarak sangdoktuna lakhi kumja 2024 ki February 29 da agreement ki matam Loikhre kumja 2023 ki May ahumdagi Manipur da kangluf ani gi marakta hatna sunabagi thodok thorakraba matungda MISA gi official singna KNO amasung UPF ki luchingba sing unaduna ground rules samdokpaga loinana ingtapa Fibam hanjil hannabagi matangda yanaba puraki KNO amasung UPF ta yariba tongan ba militant group singna Indian constitution ngakna chatpaga loinana makhata na wari sanaraga waroishin ama purakpagi matangda su yanaba puraki su agreement gi matung ina KNO amasung UPF na atay atopa kulay paiba luf amataga mari thamnadaba mihan mipun gi thawong chathadaba mi faba amasung lanthum manghan bagi thawong chathadaba haibagi matangda su yanaba puraki Army Assam Rifles Central Armed Police Force amadi State Police nasu KNO amadi UPF ki mathakta makhalamata operation chathadaba haiba wafam su yanaba puraki hairi Narendra Modi Churchanpur amasung Imphal da wangangadari Kuki kulai paiba lup singa India government amasung Manipur government ka gi maikai ahumgi oiba khuyak pinakiba amasung Kuki Council na National Highway sing thingjinbagi khongjang silamba pumnamak handokraga Matung sida Prime Minister Narendra Modi Manipur lakani haiba chapchaba wafam ngasi nongmani ni sida lakthorakadauri thajaba yaba mafam dagi fangba pauna hai Manipur da hatna sunaramba amasung kangnob ani gi marakta ungkhatnaba leiramba sing adu hojikti tapna ingtha hanba ngambaga loinana mausagi Fibam da hanjilakpa hore National Highway hangdok labanina lambi sida security na escort tawraga passenger gari sing su athuba matamda chenba hawalagani makhata na ayetpa panba natraga khudong thiba amata thokallaroi haibagi yanaba leikhiba maramna Kuki Jo singa Tampakta khundariba singa chathok chasin tauba yananabagi lambi fatle maram aduna Prime Minister su Manipur da chatpada mai paklagani amasung mathang tha haibadi October tha fawbada Manipur da popular government ama seman bayabagi oithokpa leire haina paw sina makhatari Anova GST acha thau sangom na chingba September kungani thoi dagi hongtharagani Goods and Services Tax GST Council gi yangkhai taruk suba mifam pangthokibaga loinana tax lobagi mawong hongdok hongjin tawkhre chada manga amasung chada taragani pan haina makhal ani thokna tax lauraga Loinana super luxury item singi oina chada nifugi changda tax lobagi wafam mifam na yanaba puraki nauno semdoklaba GST ki chang asina micha miyam da chawna khudong chaba fangalagani haina report amana phongdokli
Hidak managa mari lainaba potlamsing natana atay hiramsingda lawgadaba anawba tax September 22 dagi chanaba hawragani haina Union Finance Minister Nirmala Sitharaman phongdoki State amadi Union Territory 38 dagi lakpa Minister amadi makok thongba official sing yauna pangthokiba mifam adu Union Finance Minister Nirmala Sitharaman mayai tangba lawki numit ini chupna mifam pangthoknaba thorang torambani adubu matam tensilaga supnagi nong makhakta da mifam loishen ki Union Government na lepkhiba GST ki chang aduda GST Council na ayaba pikibagi thawongbu Prime Minister Narendra Modi na thagatpa phongdoki GST Council na nauna lepkhiba tax lawbagi chang adugi matung ina fruit juice butter cheese candle milk pasta packets coconut water soya meat drink nut hidak langtha ki polam singda hana chada taragani thoi ki chang da tax loram badagi chada manga da hanthakre tax lobagi chang hanthakraba tai polam singi manung da kok taina ba thau hakchang sapon shampoo toothbrush toothpaste bicycle kitchen ware amadi imung da season nari ba tai polam kaya marum yauri air conditioner television set dishwashing machine da loba tax ki chang su chada kungani oiram badagi chada taragani oiragani shishi Lising ang mga chani gi portal na chenba car amasung CC lising ang mga chama gi diesel na chenba car da lawba tax sada taraganipan oire acha thau sangom na chingba polam singda lawba tax hanthaba maram na September 22 dagi mamal hong na fanglagani Center gi luchingba singna korak padagi Saitabarta Delhi da thungkre Prime Minister gi Manipur khongsat amasung Manipur da thokliba kangnuki rang loishin ba yabagi Fibam ama urakpa siga Mapung oiba thaudang lawna bagi matangda khananaba khudaki oina kausilakpadagi Manipur Legislative Assembly gi Speaker T.H. Saitabarta ngasi ayuk Delhi gi damang Imphal thadokre ma ngarang numidang athengbada center gi luchingba singna khudakta laknanaba khangalakpadagi ngasi ayuk Imphal thadokhibani hojikti President rule lawthokpa yabagi matam naksilakpa amasung center na mahakpu korakpagi maram mayam asi yenglaga anauba government ama lakpa yabagi thajabasu hengatnarakli UNC September 9 dagi mapalam dagi pot pusilakpa thinglagani Central Government na free movement regime lawthokhiba amasung naga singna namna khundaba Indo-Myanmar border dangamkhai sambal khan na batharang torakpagi mayokta United Naga Council UNC na tha sigi nipan ge hingnungai dagi mapalam dagi pusilakpa potlam sing thinglagani haina lawthokre UNC gi Information and Publicity Cell na thadorok pacherol amagi matung ina naga miyang ya pamba du mayek singna India government gi mari lainaba authority singda memorandum kaya thaduna amasung khongjang kaya mathang changsinuna makhoina lawriba firef adu yaningde haiba utpa laikhrabani masigi sumathakda press statement kaya marum su thokpa laikhrabani adubu India government hojik fawba ngakchau thekpa mawong ama oina FMR lawthokhiba amasung ngamkhai sambal khabagi thabak chatharibasi naga singna yaba ngamloi maram aduna lalonbagi potlam sing puthok pusin tawba thingnana ba khongthang asi lawrokpani nupa macha ama mangkhre masagi chahi taraga humdoi rom suraba mayang Imphal chabung company may lekai dagi asem lamngan ba kauba nupa macha ama mamang thagi kundagi yumda hanjilakhidre angang adu foot mangag inchi ani rom wangi kulai kuchuni masamui amasung te na kai masapai amasung mit na adu mui hairi mahangna yumdagi thokhiba matamda sky blue gi t-shirt amalit ki blue color gi hapen ama set ki amuba machu gi cross champal amatong ki kanagumana thengna birabadi manakna police station da pau pibiu hairi Kuki jo genocide ki justice fangalu haina public rally chatkani haukiba chai 2023 gi May 3 dagi hojik fawba Kuki jo singi mathakta chatharakhiba genocide asigi justice phangba ngamdana leiri thodok sing asigi justice phanglaba khakta da santi gi solution oigadoribani maram aduna tha asigi taruk amasung pung taraga mathoi taba matamda Kuki Women Organization for Human Rights na Kuki jo community ga khusamnaraga Kuki jo miyam na mayok na riba award anai gi thawong sing asi loishilu Kuki jo sing na chathariba ka henba thawong sing adugi justice fangalu haiba demanda rally ama chatkani hairi Kuki Women Organization for Human Rights ki Information and Publicity Department na thadorok pacherol ama na hairi bana miyoi ba khunagi mayok chathaba crime sing khangjin nadana tumina leishin ba masung thawdo asida chenari basing maning makha tamna chathan bagi thawong asida ikhoina kaidongai da su tumina leitok loi santi gi oiba mong da chatkadoriba rally asigi khudangda Government of India Judiciary amasung international community sing Kuki jo miyam da chathariba crime sing asi sakhang naba thintha batawduna justice fangan na badai chalaiba miyoi sing na mathau taba thabak sing pai khanaba human right equality amasung dignity hengal hanbagi wafam sing asi mapung fana khangan nabani hat rally asida mipum khuding mang na saru gyana ba su appeal tawri hairi aigi ekhoi haina leiringai da khunai asigi apunba saktam sagatpa ngamdana leiri Dr. Bimol ngasi khunai asida aigi ekhoi haina leiringai da apunbagi saktam sagatpa ngamdana leiri haina ngasi GP Women College ki Department of English amasung DMU na sinuna GP Women College ki Central Hall da challenging meet
Beyond Menstrual Hygiene haiba thimda pangthokiba nongmagi oiba National Seminar da Inergi Lok Sabha gi MP Dr. Angomcha Bimola Koijamna phongdokre magna makha tana haikibada ngasi GP Women College asida thamliba sanitary pad banding machine amadi incinerator machine sing asi lamda masigi tongan ba institute yauna hospital thamba hokre masida maroina nupi singna laiba mafam singda kudong chaba phangna bagi damak tangai fadana thambani aikhoi mioi bana fana yamna ngangna ningba chaina ningba leirabasu isana khangna responsibility lawraga ngangadabani mi amabu mara leire haiduna rule of law gi chatna kanglon gi wangmada pangang da ngangbagi hainabi adu thadokadabani miyamgi thabak tawnaba thagi senfam phangliba luchingba singna ningthau amagum leirabadi miyamna pendaba ama oirakpa haibasi masana tabani hana mamangda leiramba MP singna Manipur gi issue sing asigi maramda parliament wa machet ama fawba ngang ngamdana lakhi haiba wafam phongdoki ngasigi thoram aduda GP Women College DMU Principal Professor L Rajen GP Women College ki Associate Professor and Chairman of English Dr. Sovana Laishram na thoiba mithunglen sing oiki loinana GP Women College ta nauna thamba sanitary pad ram banding machine amasung incinerator machine sing adu MP Dr. Angomcha Bimola Koijamna sangakhi uric acid wanglabadi heart attack tawrakpa yai report mioi bagi uric acid ki chang wangkhalaklabadi tongan ba heart ki laina ohelakpaga loinana heart attack tawhalakpa yai haina European Society of Cardiology ESC ki report amana phongdoragli report asin hai hyperuricemia haina sukhangna ba uric acid wangbagi thawong asi taraina lawba chumde mioi ba amagi hakchang manungda urine metabolism gi final product oina uric acid puthorai kidney amasung intestine fauraga uric acid pumna ma hakchang dagi mapan thoki nupi oi bisingda serum uric acid ki chang 6.0 mg dl amasung nupadana 7.0 mg dl dagi hengalaklabadi endothelial dysfunction oxidative stress amasung systemic inflammation ohelaktuna coronary artery disease amadi atherosclerosis na chingba heart ki laina kaya ohela uric acid wangbana hypertension amadi diabetes ki risk wanghanbaga loinana heart attack tawrakpa yabagi khudong thiningai oi hari kanaguma mioi amada uric acid wangle haiba kamdawna khangadage haibagi matangda report asina hai ikhang khangawdana saru tangsing maru oina khongbi khongjeng khuzeng amasung khusana chingbada chaina khol farokpaga loinana ngangsang ngangna pongkhalakpa ayukta saru tangsing lengthok lengsin nungaitaba kidney da nung leirakpa asina chingbani uric acid wangkhalaklabadi mioi bada coronary artery disease heart attack heart failure hypertension type 2 diabetes amadi chronic kidney disease ohelakpa yai ESC na mioi lising kunlom da chathakiba study amada serum uric acid ki chang wangbana mioi bada cardiovascular disease ohelakpaga loinana manung matam chadana siba yabagi risk hengalai haiba mayek sengna khangmak ngamkhibani